Hoi mayam ngasi ji Jun gi tang kunithoi ing kumja lising ani kun manga nomaijing numit asida ayhak na khwai gi mafam da thamjagadori si ayhak na hogiba tha amarom khara helakpadagi hongna amtang di khwai gi mafam da thamjagi haina khanjaraktana thorang jarakpa akoi gi wafam amani akoi gi Manipur da akoi na chawrokpa si akoi na angang oringe khangak ngai matam dagi su pi ngai matam su aki basingi marakta chawrokpadawna tawe akoina angang oiringaida Nagalal hoba matamdu Naga hostile hara khangnaramba si khijitang lapthokna chingda manda chappa matamda makoigi akiba makoigi mipa akoigi mipa mipun lutpat ki akiba wari targa adum lai adagi khara leiraga haugiba chahi kunthan nimfurom helakpa matamsidagi di akoisi akanba force ahanbada akoigi Bharat ki Indian Security Forces sing amal leire age ani subada akoi state ki uniform kulai paiba force sing amal leijane police na chingba adagi amu lalhobani haina khangnaba naharol ni hanaga hena khangnariba lalhobajingi amal leire hairiba akanba sakti ahum sigi marak sida akoi misam singsi nung ani gi marakta haibadu nataba nung ahungi marakta yerum oina mafam chadana leiba adongna tawram khijitang amarom de hejilo matamda kaidana arembada punsi mangbagi phibamda adumba thodokse akoi tadana ta lai adagi mit mangda thokpadongna akoi uduna ta su taduna ta su lai haija tare masumba mayam sigi marakta akoi gi 2000 gi November gi tang ani sagol sen nimitta ngasi Imphal dagi tidim lambi da haidagaraga kilometer nipalom haidarerga leiriba malom bazar dagi amuk khara hendareraga nambolom da kilometer amarom hendareraga leiriba boroi makhong hairaga khangnariba mafam sida ista numit adugi nungdil pung ani khare helakpadagi na numidang wairam phawbada thokhiba thodokta yamna nungsiba mawongda yamna thamoi tabada thamoi songningai oiba adagi kanaumba khangiba tagiba mina pakna kaungna ngamoidaba thodokta micham taragi thawai mangkiba thodok tu aya isamak matamduda ai isang thaujabani na khanjaba paumi gi sinfamda leijaba mahiroi ama oina ai kumthajadana ai madugi maramda miyam kaya ama unajadana kaidawdana tawraga thijin jadana aigi 2000 dumaki November thagi sanathongi khutphongda lang amasung ten ani marakta akoigi piroi pikhamnaraba lanjadraba thawaising malom mihat November ani 2000 aina thamjagi masi gi si amtang di ai YouTube ne na tawjari ba sei sa tawjagi haidana khanjarak pasi ai kuijare kainoda malongi mafam jaga sida chathok sin taw matam sida hojiki thodok thokriba mafam simakta hojiki Detained Innocent Memorial Park haina lam macha amada fencing ga tawre haraga gate sida ista hojiki du thare raga manungda memorial plaque oina makoigi maming matha thaba amale masi he chathok sin da u matamda ayhangna matamduda thodok thokhiba hojiki malom thodok sidagi Sharmila gi wari hawgodoribni ado masi gi thodok se amtang thamjage na thorang jaraktana ai chatsure handaki marak Manipur da yam nungaitaba ising isau nangkiba adagi internet thingbai wathok leikiba numidang da mayam langba khotpa adu marakta ai Jun gi tang manga ra malongi mafam jida chachadana khara kari tauge na akoi video ka hojiki wariba phibamgi ka namjage kaina chacharaga masigi ngasi thamjariba wafamji thamjage na akoi thorangjarakibani adubu masi changsin jarur kan sida yamna luboy matamduda aina photo oina namjaba ai samangna namjarakiba photo jingi negative lay ada akoi positive oina chamthoktana leiraba singdudi matam kuirabani na chahi kuntaruk hajalakadormina madu mafam khangdre mangbasu yaukre leiriba kharadusu chapchana thamau natabadina yadre aduga photo negative se chamnaba mafam si hojik Manipur da yam ware Imphal da
mafam ama ani dagi henna leiramdre ai khangjadana photo chambam thibu khaktada numit nini humni changthokre haitare adagi sumai tawdana tawi aduga photo aina namak pa nataba akogi popping hana leramba photo dagi ai camera da namthok sarakpa photo ani khak yawi akoi laibak thiba thoktok tu da leigitaba mioi singdugi maraktage atai di photo macha black and white ki pibi rakpa kedauba jingdu di yam kuirabani na mangkhre aduna makoigi photo singdu kwai mafam da thamjaning bagi mawung du ai madu makhona jabada su matam yam changre adu tawgi su ai youtube ne na tawjari base ai chahi matang si da hosiki matamgi irang phalang se ista field da ta da na ko chat chatanaga mayam na yengbi nam ninga na tawbu su madu su ai nungai tarabni na ai sana thungda yawgi ba masak sing dagi hek ngamjaba kharadang mayam na khijitang mayam nata kanangumba concern oiba mioi ama ani dadi khatang akoi kanaba soidana phangani haina khanjaba posak sing sana thungda yaujagi ba sing yumda leina iwa wadana thamjanaba thorangjabani ado ngasi thamjagadoriba malomgi malomi hat akoi November 2, 2000 sagol sen mitki thodok ki wari paudam basi aina nawhongno na amuk thamjagadori se masi sangbani na tangkak ani ahum gumba ai tangkak ahum di soidana thone na khanje mathang sana thungda igi badumak ai thamjagadori bani ado masi akoi masi thamjabasi da tabigadori ba kaidogadori ba kwagi mafam da sana thonggi manindra konsamna ahanbada noluksage mai thamjari basina yamdrabada thodok tu da leigidaba mioi singdugi leihoriba machin manau macha masu singbo hujikti masu chaw basu yaunaramani mayam du na adumba ikoi yamado ikurado ipando haibana chingba ai marupto akogi pupudo haibana chingba khitang ningchingba anda akogi youtube asina leirikeidi aduga malonggi hujiki thodok tokpham jida leiriba memorial akogi 10 innocent memorial park asina leirikeidi masi akogi na ningchingbada mateng khitang warasu ai pangani haibuja ai chetna thajajabani madumangna ai thamjanaba honajabani duga aigi Manipur gi mapanda maru oina Assam Tripura de Bangladesh yona leiriba de Myanmar da leiriba maitai khungang sing khuding maksin mathungna chachage na khanjadana ai haujakre du ahumlak thengkhang ahumlak ai mapangi maitai khungang sing chatpa haujagrabani madugi makhata boina lahandaki chahi sigi lakadoriba November thadagi amuk haujage na ai khanjari madu bawudi ai yumda leina iwa wadana ai chana thung da mamang da phunggiba kanawumba khara mari leina ba kanawumba khara natraga khara da soidana kanaba phangani haina thajajaba wareng sing pathok jaba marak ta ai thamjage adu madu bawudi pai mayamna ai chamna honajariba youtube ki channel si koi pura si baidu thoktanaba nuksibidana akogi sawgatpiba oina marak khara yengbiyu haibasima ai thamoidagi puksel sengna paigi mafamna dorukna ai haijari Hoy mayam ngasi ing kumja lising ani kun manga Jun gi tang manga sagol sen namitni nungthil namidang wairam gi kung manga tasilakadore aina lepchariba jaga asi adungai ngasidagi haukhriba sahi kunmanga gi rongi mamang ing kumja lising ani gi November gi tangani sagol sen numita thokhiba mafam masida thokhiba laibak thiraba thodok amagi maramda ayakna matamdugi ayakki sanathongda phongjakiba ungning ngasi bawbada ningsing lubada tujing ningai oibata natana pungning nungsiba upai di laita
थमोई दी प्रोक प्रोक साकपा अदुगुम्बा थवोंग मालोम मिहात हारगा खंगनखिबा थौदोक अदुगी थोकफमदनी मदुगी वारी सिंबुल अदु नहोंगना वागी मफमदा पाउदम जनबा एहाक लाक्चबनी इम्फाल दगी तिदिम लंबीदा किलोमीटर 9 लोम हाइदरेगा लेरिबा मालोम बाजार हेंदोरकपदगी ना अखोई तिदिम लंबी की नाक येट की परिंग दा लई ओरिबा फिबम जे ngasi चाही 15 ममांगदा लेरंबा फिबम दुदगी अककपा मोंग दो होंग्रे खोई हान लेरंबा लंबी सिंखक्तंग नतना अतैदी लंबी की नाक येता दि अंगकपा मोंग दा युम कई अनोबा अंगनोबा कैथेल मचाना चिंबा कया थोलखरे अदुबु अखोई मालोम ngasi की मालोम बाजार खिजिक्तंग हेंदोरेरगा अखोई लेरंबा मालोम तुलिहल इफम माइन खंगनबा अखोई ई अदे चरोट हबुंगना चिंबा तौरगा अचौबा लंपाक लेरंबदो ngasi अचौबा कनो लेरंबे लेखरे IOC की अखोई इंडियन ऑयल कॉर्पोरेशन की डिपो अचौबा मफम लेखरे अदुगा सोरोकी नाक येतसु अनौबा बिल्डिंग अचौबा मयाम सारे 15 की ममांग चाही 15 की ममांग दा ओइरंबा फिबम दुदगिदी याम होंगरे अखोई तिदिम लंबी की नोंपोक परिंग दा सुम मालोम तुलिहल की लेकाई लमखै लाकदबा युमलोन अनिदंग वालिङैदा नोंपोक लोमदा लमखाई दुना लंबी अमा चंगसिली चिंफू लंबी कौई लमखाई भमसी अखोई चिंफू लंबी चखरिबल अखोई लमखाई भमसी अखोई कोरापुंग लमजंग हाइना अखोई अहल लमनसिंगना खंगनरकपा मफमनी चिंफू लंबी असी नोंपोक पांगना खुलकता खरदंग चंगसिलमलगा नोंपोक मैरम ओइरपना चटखिदुना अखोई मालोम तुलिहल मैत्रम मेकोला लाइरेनजम कोदोम पोकपी लेमा पोकपमना चिंबा खुंगंग कया अखोई यौगिदोरिमनी लंबी असीगा तिदिम लंबीगा समननबगी दमक मालोमदगी नंबोल फावबगी मरक मरकता अखोई लमखाई से अखोई कनो चिंफू लंबीगा तिदिम लंबीगा फावनबा याबसी मंगा लेरी हौजिकसु अदुम लेरी कोरापुंग लमजंगदगी अमुक इलेक्ट्रिक मखोंग अहुम लोंग लाक्लगदी लमजावगी नोंपोक परिंगदा तुलिहलगी खुंजिन ओइरदुना तुलिहलगी लेकाई युमथोंग सिंगना नोंपोक मैरम लोमदा सेलैना संदोक नखिबा नतना तिदिम लंबी की नोंपोक परिंगददी युम ताद्रे अदो ngasiदी युम ngakta ngaire खुंजिन नसीगी मनाक नंगना लमजाव फावना नोंचुप लोमदगी चेंथरकलिबा मेराखोंग मथक्ता सारिबा मेराखोंग थोंग हेक लांथोकलगदी अखोई मसीगी मेराखोंग हारिजी मालोम बाजार जी हेंदोकलागा नंबोलोमदा हाइदरकपदा थेंगनबगी दोरिबा थोंग हाइबनी अखोई बौजिकी मतमगा हाइरोदी कलभर कुंबा अचौबा कलभर अमनी हेक लांथोकलगदी खुलगी मंगलेन लौखोंग पुखरी अमसुंग खुनलाई ओरिबा लाइनिंगथौ खुंजावबगी मिंगदा लेबा लौफम लाइरौ नचिंबा मथंग मथंग लेरी तिदिम लंबी की नोंपोक चिदाई परिंगदा मीटर 150 रोम सांगना लेरिबा लाइरौवसी हौजिकी लाइरौसी होजिकसु लेरी हौजिकसु इकाई काइदना लेरी हौजिकी ओइनदी मालोम तुलिहल खुलक्तगी आइना हौजिकी ओरिबा हारिसी 2000 की नवेंबर गी मतमदुदनी अदो हौजिकते अनोबा मपु सिनबा सिंदबदुदी आई कंफर्म तौजरुदरे अखोई मालोम तुलिहल खुलक्तगी खुंजा पखंग लाइसरम खोइबा सिंहना रिंगबन ताखतुना ngayok पुखरी ओइनरी मदुगी दमक लाइरौगी नोंपोक मपान मयाई वाइदा लाइराई नपना ngasang मचा अमा लेरी अदुम नमक ngayok मपु खोइबा सिंहदी महौसाना लाइरौगी ngasangदा यारेकपगी महुत्ता अतोप मफमदा लेबा मसागी अचौबा ngayok पुखरी सिंहगी ngasangदा ओइना अयाम्बा यारे लाइरौगी मखा थंगबा मपानदी तुलिहल खुलक्ता चटलिबा चिंफू लंबीगा थेंगनरुनबा तिदिम लंबीदगी नोंपोक पांगना लमखाइदुना चंगसिलिबा लंबीनी मसीसु लमजाव मचिंदगी मीटर 150 रोमदा मेराखोंग थेंगनदुना थोंग मचा अमा मसी मखा लेकाई थोंग हारगा खंगनबा लालगा लबुक फैदोम कुन-कुंथ्रा समदुना खुलक्ता चटखरि लंबी असिगी हेक वांग मखा तिदिम लंबी की नोंपोक सरुकता चाउरब इंखोल अमा लेरी इंखोल असिदा युमदोम पोक ओइना युम अनि खक तरक तरक लेरी अमना खरा चाउई फैना साइ
amana makha sangoi yumpham oina sangna sai yumdom pok ani leiriba inkol asigi nongpok ngamkhai oina mera khong cheli wang madana labuk leikri makha thangba ngamkhai oiribana nongsup lomdagi tidim lambi lanna chelakpa mori khongni mori khonga meri khonga ani asi inkol asigi nongpok mairam chuthekta tinnaduna makha pangna amuk chen thakri khongsing asigi wangmadadi labuk ngaktana pakna tamna sandokri tidim lambi gi nongsup paringda pakna sandokliba tulihal ifam amasung lawuk singi ngamkhai khaina nongsup lomdagi chentharakliba meri khongna tidim lambi lalibasi yumdom pok leiriba inkol gi kha nongsup chuthek mapa maktadani mafamduda thong macha ama leiri meri khong thong a mori khong thong natraga boroi makhong thong haina khangnai akon bagi ming asida khangnari bagi maramna mori khongga tidim lambi ga lanthok na bagi makharom thangba aduga lambi gi na nongsup paring chuthekta meter kumanga rom dang chathok laga phura macha ama leiri phura leiriba jaga asiwaida hana chauba boroi pambi ama haurammi aduna mafam asibu boroi makhong haina khangna rakhibani ngasidi boroi si haudre adubu boroi pambi ama di akhara chakhatlaga akhoi matungda panjarakadaba bus stand gi manak akhoi gi memorial leiribasi gi manakta ama leiba thengnajai yam phajana pali haujikti phura makhong hairaga su khangnare phura leiriba jaga amasung mori khong iselga gi marakta torbal pakna nongsup lomda lawmi singi sanlam lambi ama chatli nithoi sanlam haina khangnai sanlam masina lamjaudagi chatli basi mori khong natraga boroi makhong thong hek lanthok pagani thong asidagi makharomda electric makhong ahum longdam chatkhatlagadi kilometer 8 suba milestone thengnaragani awanglomda meter 30 romdang haigatlagana lambi gi nokchuk thangba chidaida meter 3 romdang chathuklaga paka oina saba bus ngaifam sang bus waiting set amal leiri masi yumdom pok ani leiriba inkol gidi maningda chatliba tidim lambi gi wangmadani hairiba jaga asida matam madudadi 2000 gi matam dudadi haujiki bus waiting set asi khaktani leramiba aduga phura du lerami mathakta panjakiba phura lerami phura du ju haujiki leitre akogi yum ngakta ngaigre yumdom pok ani asigi khara chawbo sidana Sri Thokchong Kulchandra Singha matamduda masagi chahi humphumanga amasung loinabi Srimati Ibembal Devi ga loinana machanupa ahum Prem Chandra Dhana Chandra Bankim Chandra machanupi Ibemma mamaunupi Tampak amadi machanupa Yaima oriba Prem Chandra amasung mamaunupi Tampak anina pokpa piklibi masunupi ahum abenau chahi taruk matamduda adigi chawba chahi ahum makhai aduga tomboy chahi ani punna makhoi tara punna lei machanupa Yaima Prem Chandra natana atai macha singdi yum panadri atopa yum amasidana Sri Kulchandra gi machanupa ahal Shiva Chandra haida su kauba aduga nimai chan haina su khangnaba chahi ni phuni thoi matamduda amadi loinabi Bimola amasung makhoi gi pakhang lesabi phanaraklaba machanupa ani ga machanupi amaga punna makhoi manga leiri yum asida Shiva Chandra na masagi ngayok pukri sing senaba oina tulhel khulaktagi hongdoraktuna leirakhibadi chahi yamlakhre mama mapa amasung manau singna hongdorkhibadi tha manga taruk tamak ngairi mangda changriba lambel si malum tulhel makha lekai lamjang hairaga khangnabani nakanda leiribasi aikoigi lairo pukri ase lairo pukri gi hek thangnaba awanglom thangnabada akoigi khungi manglen su lei aduga pukri amasu lokhong pukri aina khangnaba amasu lei aduga sidaida uribasi oil depot si matamduda leiramde yang hangami awa hujikti ising tungi basi local ni hotel restaurant gi taita hangiba nupi macha sing tholaktana kari gari chari si su leiramba nate awa sida yam nungsiba yum ani akoi gi yum ani khak
सिगी उरीबसिदा लेरमनी युमसी अखोगी कुलचंद्र की युम हाइदना कुलचंद्र अहनजिगी मचानुपा शिवचंद्र मखोई युम अनी खक लेरमनी मधु कोना अमुक वारीगा मरी लेनना लाकनी अनोबा कंस्ट्रक्शन लेरे ममांगदसु बिल्डिंग ngakta ngaire matamdudadi अखोगी बिल्डिंग लेरम बनते ngasi di ing kumja lising ani gi anganba sarukta malong gi boroi makhong haina khangnaba aduga malom tulihal makha lekai gi lamjang haina khangnariba lamkhai asigi manakta leiriba bus waiting set asigi hek nakan aduga nauna hanglakpa koi gi lairo gi fishery farm gi pukhri gi koi gi sorok wang model leiriba chana thaknaba yonba hotel ani sigi karak sidai sida अखोई की यामना नुसीवा अदुंगै 2000 इंग कुमजा 2000 की नवंबर तांगनी सगोल से नुमित की लाइबक थीरब थौदोक तु निंगसिंग बवोइना थौदोक अदुदा लाइबक थीरब थौदोक अदुदा कोई मनुंग मतम चादना लेहिद्रबा थवाई मांगख्रबा खांगु थक्ता थवाई मांगख्रबा अदुंबा मिवै तरा अदुदा बुई निंगसिंगबा ओइना The 10 Innocent Memorial Park, constructed on 2nd November 2001, Haidana Lam Macha Amada, Akoi fencing railing na chinba chanjilaga lay masi yeng bada adu ngai thokiba thodok adu ningsing bada pungning yamna nuksiba adu umba thodok ne aduga manungi Masayista memory stone sitayista tharibasi in loving memory of the 10 innocent lives expired on the 2nd November 2000 in Malong firing incident haidana thari adu tawri haraga khoigi ming sing asi khoi El Sana Devi Kabo Waxing 60 haibana chingba mathang makhoi tara imaming Thari madu aina santongna aigi sanathongda yaujagi basing adu mathang manaw naina thamjake ahan bada nambol laitunjam ningol laisangbam ongbi Sana Devi chahi humpu wife of laisangbam tomba singha Kabo Waxing ani subada Guru Mayum Bapu Sharma chahi yankhai son of Guru Mayum Tomba Sharma Lairenjam Ahum Subada Oinam Sanayai Masingha Sahi Yankai son of Oinam Komol Singha Nambol Naurem Makhalekai Mari Subada Kangujam Bijoy Singha Sahi Kuntra Manga Masi Magi Loinabigi Maming Oinam Ningol Kangujam Ongbi Memsa Devi Kawi Leima Pokpam Kunpam Mayai Lekai Manga Subada Amaksam Raghumani Singh Sahi Kuntra Mari son of Mama Rukrabiga Leminavani Dasumani Devi Kawi the Magi Loinabigi Mamingna Amaksam Ongbi Parvati Devi Kawi Nambol Naurem Awang Lekai Dagini Taruk Subada Sinam Robinson Singha Sahi Kuntaret son of Sinam Tonu Singha Malum Tulihel Makhalekai Taret Subadra Ketrumium Inausa Singha Sahi Kulumdoi son of Ketrumium Iboso Singha Malum Tulihel Awang Lekai Nipan Subada Tokpam Santi Kumar Singha Sahi Taramapan son of Tokpam Samarendra Singha Malum Tulihel Awang Lekai Mapan Subada Soibam Prakash Singha Sahi Tara Nipan son of Soibam Apavi Singha Malom Tulihel Awang Lekai Tara Subada Sinam Chandramani Singha Sahi Tara Taret son of Sinam Tonu Singha Malom Tulihel Makhalekai Hai Riba Lanjadraba Miwai Tara Asina In Kumja Lishingani November Ani Sagol se numit ki nungchil malum tulihel makhalekai gi lamjang maya
ꯂꯥꯏꯔꯧ ꯑꯃꯁꯨꯡ ꯕꯣꯔꯣꯏ ꯃꯈꯣꯡ ꯕꯁ ꯋꯦꯇꯤꯡ ꯁꯦꯠ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯥꯡꯉꯨꯊꯛꯇ ꯊꯋꯥꯏ ꯄꯤꯈꯝꯅꯈꯤꯕꯒꯤ ꯊꯃꯣꯏ ꯅꯨꯡꯍꯤꯛꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯐꯣꯡꯖꯔꯝꯕ ꯊꯥꯒꯤ ꯆꯐꯣꯡ ꯁꯅꯊꯣꯡꯗ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯈꯨꯠꯐꯣꯡꯗ ꯂꯥꯡ ꯑꯃꯁꯨꯡ ꯇꯦꯟꯒꯤ ꯃꯔꯛꯇ ꯄꯤꯔꯣꯏ ꯄꯤꯈꯝꯅꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯃꯥꯂꯣꯝ ꯃꯤꯍꯥꯠ ꯅꯕꯦꯝꯕꯔ 2 ꯏꯪ ꯀꯨꯝꯖꯥ 2000 ꯁꯒꯣꯜꯁꯦꯜ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯀꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯖꯗꯨꯅ ꯊꯝꯖꯈꯤꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯗꯨꯃꯛ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯃꯛ ꯈꯥꯡꯉꯨꯊꯛꯇ ꯊꯋꯥꯏ ꯄꯤꯈꯝꯅꯈ꯭ꯔꯕ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ 10 ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯊꯃꯣꯏꯗꯒꯤ ꯀꯠꯆꯕ ꯁ꯭ꯔꯙꯥꯟꯖꯂꯤ ꯁꯛꯆꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯑꯩꯍꯥꯛꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯝꯖꯔꯛꯀꯗꯣꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯄꯔꯤꯡꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫